Yumsakaisa numit khudingi Khunganggi Thouramgi aroibada thamjaba Khunjasing na hangbirakpa Wahangsingi Paokhum pibagi Thouramda ngasi Wahangsingbu Paokhum binabagi damakta Akashvani Imphal gi studio da lengshinduna lebiriba expert Krishi Vigyan Kendra Bishnupur da subject matter specialist horticulture oina lebiribi Dr. Pangeijam Bijya Devi bu Khunganggi Thouramgi maiketagi taram nokchari Ahoi thagachari Ngasigi Wahang Paokhumgi Thouram asi hongdokchanabagi damakta aikoina thamsakiba mobile number da WhatsApp ki kuthangda amadi text message ki kuthangda hangbirakpa wahangsing mathang oina nanau lokhatchanaba tawjage chebema ngasigi ahan boina lokhatchariba wahang asibu hangbiraklibana thangadagi Bijoy Tongbramni Bijoy Tongbramna wahang anikhak mathang oina photo ga konana hangbirai makha nanau pathokjage nanau na hawai rajma khongnembi khara thajabani adubu hausik asi mana sing ayamba napu machu kabagi maung oina ujai masi laina oidoira natragana microneutral watpagi oidoira haibadu ichebe mana sugaina takpira u haiduna thambirakli ahoi ai khoigi Bijoy Tongbramgi wahangsi ai Paokhum pijage akhoi photo da uba sidaisida manada koi napu changchalakpasi ariba manada oina ubadawna tawi aduna khogi hawai gi kanglup sidaista khogi beans haitare ko sidaichi gi kanglup sida kaupi bu ogera natraga French bean adi soybean na gumba sugumba sida yamna thokanba adugumba leina di nataba leina di manba khogi micronutrient khogi magnesium watpagi adugumba symptoms to oidoini aduna hairiba khogi huji hobiriba khogi rajma pambi sidaista khogi magnesium sulfate se magi 1 to 2% haibadi 10 deina 20 boki gram ising liter amada thitlaga haibadi akoina semaga haitare ko aduduga numit taret ni dagina tarani days interval sidaita anira kumba akoina chaibiragadi asugumba thawong se akoina haidi makhata na tholak dabasu yai haina ina thamjage aduga amuksumuk akoina sida chaiba natabida haidi mamang ji deista sugumba thagi ba sidaista manada sugumba gi micronutrient watpagi sugumba symptoms se utki haibadi deficiency symptoms se koi pambi sing de utki hairagana thadringai gi mamang sidaista akoigi magnesium sulfate se pari amada akoigi kg 15 dagi na akoigi 40 kg muki changse chaibiragadi asugumba akoigi deficiency symptoms se dum ngakthokpa haidi thoandaba haidi pambigi machinjak neba akoigi micronutrients hai sisu pambigi machinjak sida yamna changdi yamna ni darkar di oibadi nataba aduga hek watlagana huji khoina magi symptoms ama ulaise smana uthorakpa aduna khoina posi thadringai mamang sida khogi soil test tawthokpa ko aduga magi darkar oiba khogi hawai thage hairagasu magi khoi pambigi machinjak oiba farm yard manure gumba subonse tons ko kaino 5 tons kumba habdi kg lising manga pari amada sumbai changda hapiba duga atopa micronutrients bu ogera duga khogi urea ssp mop bu ogera khogi mamang sidai sida symptoms adumba watpagi chang utkre haigana micronutrients dum hapiba soil test tawbagi result tu gi makha budi ponba adu oitarsu khoina npk haina khogi nitrogen phosphorus potash na hairi bje khoini urea ssp mop oina chu seasoner ko chum happy ba sugum se happy ragadi khogi soil test to ka phajana tawthokpi ragadi micronutrient gi na karam deficiency lai haibse oina khangdo kanji deista adugi khogi soil test ki result to deida follow tawbiraga khoini improve package of practices se tawragadi adugi makha pona khoina tharagadi sumba khogi problem se adum thengnaroi haina haijage hoi aduga Bijoy Tongbramgi anishuba wahangdana maroi tilhong mapal sarakpa si sum thambaga amadi kakthatkibaga karambana hena pothok leigadage kakpagi mawongsu khara takpira u haiduna Bijoy Tongbramgi anishuba wahangda thambirakli khoigi Bijoy Tongbramgi ani suba wahang sisu yamna common oina khoigi farmers isin nauda yamna common oina thokpa khoigi tilhau se thaba matamda mapan singa ta ngantana sara e haibasi yamna common oiba khoigi problem ne haijaninge aduga hairiba sisu khoina kakthat pibabudi darkar di oiba adu khoina sugumba problem se thoktana baidamakta khoina mamangda aine hekta khoigi pochai ma tharaga di magi improve package of practices follow to biyo ana
hekta khoi gi training program da khangde aduga khoi gi any program da hekta pot thabai matang da haibada khoina haibda dumai tawdana improve package of practice fazana follow tawbiba aduga hairiba improve package of practices follow tawba haibase koina chara hek hunbadagi matam chana hunba khoi October November smaina hunbiba aduga variety ji su karamba variety no haina fazana khangaga khoina chara hunbiba aduga lingthokpadagi hauna chara duna khoina numit nimfu mangani dagi hendaba ko tilogi chara se aduga khoi mana ahunga palakpa khoi gi centimeter tara saigi khoi hui ju phabataba haitare ko sumamu ki wangba chang ko numit 45 days le lebu lingthokpa aduga hairiba khoi gi hafam dokpa har ising de ma de ising ju khra pambani na ising chaibiba ningthina ni yom ni ka chumna thabiraga de skumba problem se tho oi aduga musumu laisi kakthat pasi khoi darkar ni haibadi mana laisina hana satokkhraga di khoi gi tilaugi magi bulb haitare ko magi maru du chaurui doiba aduna khoina laisi kakthat piba darkar oi karamba jaga means kamaina kakadege hairagadi akhoi phajana sterilize tawthoaba knife kumba ko adumba natraga sikacer gumba na amukta tupka da wei mawongda kakthat piraga akhoi gi tilogi mangak kumba do adudai da yariba makhai haibadi akhoi machinja oibasina mana amuksu chingkhalaroi dabada yariba mangak ki portion adai dudai da leido akhoi thalaiba leido kakthat piga dobun hek mapung phadribo haitare ngasigi ani suboina lokhachariba wahang asibu hangbiraklibana kairau wangkhem maning laikai luangthem tomba amadi ningolna thabirakpa wahangni makana nau pathokchage khunganggi thauram pubiriba expert amadi ichemabu ahanbada no lokchari anoba chahina lakpada nungai yaifaba oibiyu expert pusu yauna haina thambirakli aigi yongchak pambi ani kakshi tara kunmuk tang ama sangna yongchak ole masibu ningthamtha oibasida chawba ihen hendre kari maram tawraga yongchak asi chawhangani chawba helaroidabra atopa yumthangnabagi yongchakti kap ama hena sangba ujai expert ki Paokhum tabu khaurangna ngaijari haiduna thambirakli ahoi hujiki akhoigi tombagi amati ningolgi wahangse aido khumjadringai mamangda happy new year 2026 sidai sida yongchak ta thoiba problem si tasengbagi hairagadi oiba yabase magi thoaliba maramsi adumak yamkhre haininge aina ado khoini yongchak si thaba matamda khoi thaba hobadagi khoina kom tawba hobadagi akhoigi scientific oiba mawongda kom se tawbi horaga akoina thadringai de hona yongchak pambi sigi darkar oiba machinjak se khoina tangkak naina pibi hoba sugumba amasi akoina tawbiba darkar oi aduga hujik sidaista thingnariba problem si akoina pollination wat padagi oiba su yai adu natragana akoigi hujiki machinjak se niyom chumna pihodabagi adu su oiba yai ade amusu akoina yongchak se thakre hairaga akoigi ising gumba chaiba se khoi thuidokna tawbidedana ko tawdabanina adugi su oiba yai aduga khoigi yongchaki lei chalakpa matam haibadi kaksi do tawrakpa matam sidaisita khoigi magi weather se ichan chana dabagum adumbana so dum thoanba yaba adagi ngasai khoigi micronutrients haidi pambi gi machinja khitang di darkar oiba hek walagana khoigi hekta pambi singjida hekta symptoms ni khangde adagi problem ni khangde hekta thoalakpado adugumda boron gumba sugumba watpa su ama oiba yai aduna khoina thadringai mamang sida chahi gi oina haibadi yongchak haibase perennial tree ni haibadi season ama khakta da natraga chahi kaino da ani khaktang or ama khaktang ko biennial oina adumaina tawraga hekta loigi doba nate makhoi gi punsi se aduna akoina chahi yongchak pambi si chahi kumunga kunthra bawa andi natraga su sidai hena bok chu adum hingni ba natra hek thabadagi aduna khoina tangkak ki naina ko khoina yongchak si su se khoina har je hapiba khoi darkar oi khudam oina hairabada khoigi ahan ba thaba chahi sida thaba se magi kom je khara chauna yongchak haiji pambi je achauba makhal gi pambi ni na yamdrabada khoi food ani gi akhoigi cube se haibidi food ani luba food ani yamdrabada haijari ni ko food ani pakpa adu food ani changbagi cube se dai se kom se tawbiraga magi khoigi farm yard manure se kg manga yamdrabada kg manga gumba happy hoba aduga khoi urea se su ahamba hek thaba chahi ahamba chahi jida pambi amada 40 gram gumba se happy hoba darkar oi aduda natana khoigi ssp ji su 100 gram gumba
ꯄꯥꯝꯕꯤ ꯑꯃꯗꯀꯣ ꯌꯣꯡꯆꯥꯛꯀꯤ ꯀꯣꯝ ꯑꯃꯗꯨꯗ ꯑꯗꯩ ꯑꯃꯨꯛꯁꯨ MOPꯁꯤꯁꯨ 50 ꯒ꯭ꯔꯥꯝꯒꯨꯝꯕꯁꯦ ꯑꯃꯨꯛ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ 3ꯂꯛ ꯊꯣꯛꯅ 4ꯂꯛ ꯊꯣꯛꯅ ꯆꯍꯤꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡ ꯇꯥꯈꯠꯄꯁꯤꯗ ꯍꯥꯞꯄꯤꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ SSPꯁꯤꯕꯨꯗꯤ ꯆꯍꯤꯒꯤꯗꯨꯗ ꯍꯥꯏꯔꯤꯕ 100 ꯒ꯭ꯔꯥꯝꯗꯣ ꯑꯃꯨꯛꯇ ꯍꯥꯞꯄꯤꯈꯤꯕ ꯁꯤꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ SSPꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯀꯦꯟ ꯏꯌꯔꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯔ ꯗꯣꯁꯁꯦ ꯈꯔ ꯍꯦꯟꯀꯠꯂꯛꯄꯗ ꯃꯣꯏꯅ ꯍꯥꯏꯔꯕꯗ ꯌꯨꯔꯤꯌꯥꯁꯤꯅ 60 ꯒ꯭ꯔꯥꯝꯒꯨꯝꯕ ꯍꯥꯞꯄ ꯐꯥꯔꯝ ꯌꯣꯏꯠ ꯃꯦꯅ꯭ꯌꯨꯔꯁꯤꯅ 8 kgꯒꯨꯝꯕ ꯍꯥꯞꯄ ꯑꯗꯨꯒ ꯑꯃꯨꯛ SSPꯁꯤꯅ 150 ꯒ꯭ꯔꯥꯝꯒꯨꯝꯕ ꯄꯥꯝꯕꯤ ꯑꯃꯃꯝꯗꯅꯤꯀꯣ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ MOPꯁꯤꯅ 75 ꯒ꯭ꯔꯥꯝꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄ ꯈꯔ ꯁꯨꯝ ꯍꯦꯟꯀꯠꯂꯒ ꯑꯩꯈꯣꯏ ꯆꯍꯤ 10ꯗꯩꯅ 15 ꯐꯥꯎꯁꯦ ꯑꯩꯈꯣꯏ ꯐꯥꯔꯝ ꯌꯣꯏꯠ ꯃꯦꯅ꯭ꯌꯨꯔꯁꯦ ꯆꯍꯤ 10 ꯁꯨꯔꯕ ꯑꯗꯨꯋꯥꯏꯗꯨꯗꯒ ꯑꯗꯒꯤ 10 ꯍꯦꯟꯀꯠꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ KG 15 ꯃꯨꯛ ꯍꯥꯞꯄꯒ ꯑꯗꯒꯤ ꯌꯨꯔꯤꯌꯥꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ 200 ꯒ꯭ꯔꯥꯝꯒꯨꯝꯕ ꯄꯥꯝꯕꯤ ꯑꯃꯃꯝ ꯆꯥꯡꯁꯦ ꯑꯗꯒꯤ SSPꯁꯤꯅ ꯑꯩꯈꯣꯏꯒꯤ 500 ꯒ꯭ꯔꯥꯝꯒꯨꯝꯕ ꯄꯥꯝꯕꯤ ꯑꯃꯃꯝꯗ ꯑꯗꯒꯤ MOPꯁꯤꯅ 250 ꯒ꯭ꯔꯥꯝꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯃꯣꯅꯤꯇꯔ ꯇꯧꯕꯤꯔꯒ ꯃꯥꯒꯤ ꯊꯥꯔꯕ ꯃꯇꯨꯡꯗ ꯀꯦꯌꯔ ꯑꯦꯟ ꯃꯦꯅꯦꯖꯃꯦꯟꯁꯦ ꯐꯖꯅ ꯍꯥꯔ ꯍꯥꯞꯄꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯃꯨꯛꯃꯨꯛꯇ ꯍꯥꯞꯇꯣꯛꯄ ꯅꯠꯇ꯭ꯔꯒꯁꯨ 3ꯂꯛ ꯑꯣꯔ 4ꯂꯛ ꯊꯣꯛꯅ ꯑꯗꯨꯒ ꯄꯥꯝꯕꯤꯗꯨꯒꯤ ꯆꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯛꯇ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗꯨꯗꯒꯤ ꯈꯔ ꯍꯥꯏꯗꯤ ꯆꯥꯎꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯊꯥꯞꯇꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡꯗꯣ ꯌꯥꯟꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯔꯁꯦ ꯃꯤꯛꯁ ꯇꯧꯔꯒ ꯍꯥꯞꯆꯤꯟꯕꯤꯕ ꯑꯩꯈꯣꯏ ꯇꯥꯡꯀꯛ ꯅꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕ ꯑꯃꯁꯨ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯃꯑꯣꯡꯁꯤꯗ ꯕꯤꯒ꯭ꯌꯥꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡꯁꯤ ꯂꯩꯔꯕꯅꯤꯅ ꯌꯣꯡꯆꯥꯛꯇꯣ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯅ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛꯁꯨ ꯁꯣꯏꯜ ꯇꯦꯁꯀ ꯑꯃꯨꯛ ꯇꯧꯕꯤꯔꯒ ꯑꯋꯥꯠꯂꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯄꯥꯝꯕꯤꯒꯤ ꯃꯆꯤꯟꯖꯥꯛꯁꯤ ꯃꯥꯏꯀ꯭ꯔꯣꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯤꯅ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕꯒꯁꯤ ꯌꯦꯡꯕꯤꯔꯒ ꯐꯖꯅ ꯇꯧꯔꯒꯗꯤ ꯁꯤꯒꯨꯝꯕ ꯌꯣꯡꯆꯥꯛ ꯐꯖꯅ ꯄꯥꯟꯗꯕ ꯂꯩ ꯐꯖꯅ ꯁꯥꯠꯇꯕ ꯁꯥꯡꯗꯕ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯑꯣꯏ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯅꯦꯁꯟ ꯋꯥꯠꯄ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯄꯣꯂꯤꯅꯦꯁꯟꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯕꯤ ꯕꯣꯛꯁ ꯈꯣꯏ ꯎꯄꯨꯒꯁꯨ ꯊꯝꯖꯤꯟꯕꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯈꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯐꯖꯅ ꯀꯦꯌꯔ ꯑꯦꯟ ꯃꯦꯅꯦꯖꯃꯦꯟ ꯇꯧꯔꯒꯗꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯔ ꯃꯈꯩꯗꯤ ꯑꯩꯅ ꯉꯥꯛꯊꯣꯛꯄ ꯉꯝꯅꯤ ꯍꯥꯏꯁꯦ ꯊꯝꯖꯅꯤꯡꯉꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯕꯤꯔꯛꯂꯤꯕꯅ ꯇꯣꯞ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯇꯤꯂꯣꯇꯃꯥ ꯑꯊꯣꯛꯄꯝꯅꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯦꯛꯁꯄꯔꯠꯀꯤ ꯃꯐꯝꯗ ꯇꯤꯂꯣꯇꯃꯥ ꯑꯊꯣꯛꯄꯝꯅ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕ ꯋꯥꯐꯝꯗ ꯊꯝꯕꯤꯔꯛꯂꯤ ꯍꯪꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯂꯨꯒꯤ ꯃꯅꯨꯡꯗ ꯈꯥꯏꯗꯨꯅ ꯌꯦꯡꯖꯔꯨꯕꯗ ꯄꯤꯡꯛ ꯃꯆꯨꯗ ꯍꯥꯏꯕꯗꯤ ꯂꯩ ꯃꯆꯨ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯗ ꯈꯔ ꯃꯨꯔꯐ ꯇꯧꯕ ꯑꯁꯤ ꯑꯂꯨꯁꯤꯡꯗ ꯌꯥꯝꯅ ꯊꯦꯡꯅꯖꯩ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯑꯦꯛꯁꯄꯔꯠꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯔꯛꯄ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯇꯤꯂꯣꯇꯃꯥꯒꯤ ꯑꯍꯥꯟꯕ ꯋꯥꯐꯝꯗ ꯊꯝꯕꯤꯔꯛꯂꯤ ꯑꯍꯥꯟꯕꯗ ꯑꯩꯍꯥꯛꯅ ꯇꯤꯂꯣꯇꯃꯥꯗꯁꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤꯂꯣꯇꯃꯥꯅ ꯊꯦꯡꯅꯕꯤꯔꯤꯕ ꯑꯂꯨꯁꯤ ꯈꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯤꯡ ꯃꯆꯨꯒꯤ ꯍꯥꯏꯔꯞ ꯃꯌꯥꯏꯗ ꯂꯩꯔꯝꯃꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯐꯤꯜꯗꯨꯗ ꯈꯥꯏꯗꯣꯛꯑꯒ ꯌꯦꯡꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯚꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯂꯣꯛꯑꯕ ꯃꯇꯨꯡꯗ ꯊꯦꯡꯅꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯄꯁꯤꯗꯩꯁꯤꯗ ꯑꯂꯨꯁꯤꯗꯩꯁꯤꯗ ꯄꯤꯡ ꯃꯆꯨ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯦ ꯍꯥꯏꯕꯁꯤ ꯊꯣꯏꯗꯣꯛꯅ ꯑꯩꯅ ꯈꯪꯖꯕ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯅꯥ ꯇꯤꯟꯅꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯂꯨꯁꯤ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯃꯊꯛ ꯊꯪꯕ ꯑꯂꯨ ꯅꯠꯇꯕ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯨꯗꯩꯗ ꯃꯥꯒꯤ ꯃꯅꯥ ꯁꯨꯠꯀꯤ ꯄꯣꯔꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯊꯪꯕ ꯁꯔꯨꯛꯇꯨꯗꯩꯗ ꯑꯩꯈꯣꯏ ꯂꯩꯅꯥ ꯇꯤꯟꯅꯥ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯎꯈ꯭ꯔꯒꯅ ꯎꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯤ ꯈꯥꯏꯗꯣꯛꯄꯗꯪꯒꯤ ꯍꯥꯏꯕꯤꯔꯛꯏꯕꯅꯤ나 ꯁꯤ ꯊꯣꯏꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯂꯨꯁꯦ ꯈꯥꯏꯗꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯇꯤꯁꯨꯁꯤꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯤꯒ ꯀꯣ ꯏꯌꯔꯁꯤꯒ ꯍꯥꯏꯇꯥꯔꯦ ꯔꯤꯑꯦꯛꯁꯟ ꯑꯃ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯤꯡ ꯃꯆꯨꯒꯨꯝꯕꯁꯦ ꯑꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯈꯥꯏꯗꯣꯛꯄ ꯀꯥꯟꯗ ꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯅꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯦꯔꯥꯏꯇꯤꯒꯤꯁꯨ ꯚꯦꯔꯥꯏꯇꯤꯒꯤꯁꯨ ꯃꯈꯥ ꯑꯃꯨꯛ ꯄꯣꯟꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯂꯨ ꯊꯥꯕꯗꯕꯨ ꯑꯣꯏꯒꯦꯔꯥ ꯅꯤꯌꯣꯝ ꯅꯤꯀꯥ ꯆꯨꯝꯅ ꯍꯦꯛ ꯍꯥꯏꯒꯤꯁꯦ ꯏꯝꯄ꯭ꯔꯨꯚ ꯄꯦꯀꯦꯖ ꯑꯣꯐ ꯄ꯭ꯔꯦꯛꯇꯤꯁꯦꯁ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯍꯥꯏꯁꯤ ꯁꯤꯕꯨ ꯇꯧꯕꯤꯔꯒꯗꯤ ꯁꯤꯒꯨꯝꯕꯁꯦ ꯊꯣꯏꯗꯣꯛꯅ ꯊꯦꯡꯅꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯇꯤꯂꯣꯇꯃꯥꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯂꯨꯁꯤ ꯂꯣꯛꯑꯕ ꯃꯇꯨꯡꯗ ꯈꯥꯏꯗꯣꯛꯄꯗ ꯇꯧꯕꯅꯤ ꯍꯥꯏꯔꯒꯗꯤ ꯊꯥꯔꯤꯕ ꯃꯇꯝꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯝꯕꯦꯂꯦꯟꯁ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯆꯥꯏꯕꯁꯤꯗꯩꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯥꯝꯕꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯧꯐꯝꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯨ ꯆꯥꯏꯍꯧꯗꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯁꯥꯡꯅꯒ ꯏꯁꯤꯡꯒ ꯆꯟꯅꯤꯡꯉꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯗꯅ ꯏꯁꯤꯡꯒ ꯄꯤꯗꯗꯅ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯁꯥꯡꯅꯒ ꯂꯩꯈꯤꯕꯒꯨꯝꯕ ꯑꯗꯨꯝꯕꯗꯁꯨ ꯑꯗꯨꯝ ꯊꯣꯛꯀꯟꯕ ꯁꯤꯒꯨꯝꯕꯗꯣ ꯑꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯑꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯅꯝ
ꯄꯣꯛꯀꯣ ꯃꯅꯝꯒꯨꯝꯕ ꯆꯦꯜꯂꯛꯇꯕ ꯑꯄꯨ ꯃꯁꯥ ꯌꯥꯎꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯉꯁꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯄ꯭ꯔꯨꯐ ꯇꯧꯗꯣꯏꯅꯤꯀꯣ ꯑꯂꯨꯗꯨ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯂꯨꯁꯤꯁꯨ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯄ꯭ꯂꯁ ꯊꯥꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯄꯔ ꯀꯦꯌꯔ ꯑꯦꯟ ꯃꯦꯅꯦꯖꯃꯦꯟ ꯊꯥꯗ꯭ꯔꯤꯉꯩꯗꯁꯨ ꯀꯔꯤ ꯍꯥꯔ ꯍꯥꯞꯀꯅꯤ ꯍꯥꯔꯒꯤ ꯗꯣꯁ ꯀꯌꯥ ꯌꯥꯝꯅ ꯍꯥꯞꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯖ ꯑꯣꯐ ꯄ꯭ꯔꯦꯛꯇꯤꯁꯦꯁꯁꯦ ꯐꯣꯂꯣ ꯇꯧꯕ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏ ꯑꯂꯨ ꯊꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯟꯊꯤ ꯁꯟꯌꯨꯡꯗꯒꯤ ꯑꯣꯟꯕ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯐꯥꯔꯝ ꯌꯥꯔꯗ ꯃꯦꯅ꯭ꯌꯨꯔ ꯍꯥꯏꯅ ꯍꯥꯏꯅꯕ ꯍꯥꯔꯁꯤ ꯑꯩꯈꯣꯏꯒꯤ ꯇꯟꯁꯦ ꯑꯩꯈꯣꯏꯒꯤ 10,000ꯗꯩꯅ ꯄꯔꯤ ꯑꯃꯗ 15,000ꯕꯣꯛꯀꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯈꯣꯏꯕꯁꯤꯗꯒ ꯍꯥꯞꯄꯤꯍꯧꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯔ ꯍꯥꯞꯄꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏꯕ ꯑꯗꯒꯤ ꯃꯥꯒꯤ ꯊꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯦꯝꯕ ꯁ꯭ꯄꯦꯁꯤꯡ ꯀꯥꯏꯅ ꯅꯤꯌꯣꯝ ꯅꯤꯀꯥ ꯐꯖꯅ ꯆꯨꯝꯅ ꯇꯧꯕꯤꯍꯧꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯌꯥꯔꯗ ꯃꯦꯅ꯭ꯌꯨꯔꯗꯪ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔ ꯍꯥꯞꯀꯦ ꯍꯥꯏꯔꯒꯁꯨ ꯌꯨꯔꯤꯌꯥ SSP MOPꯁꯦ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯗꯨꯒꯤ ꯁꯣꯏꯜ ꯇꯦꯁꯀꯤ ꯔꯤꯖꯜꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇ꯭ꯔꯒꯅ ꯔꯤꯀꯃꯦꯟꯗꯦꯠ ꯗꯣꯁ ꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯌꯥꯁꯤꯅ ꯄꯔꯤ ꯑꯃꯗ 325 kg ꯃꯨꯛ ꯍꯥꯞꯄ ꯑꯗꯩ SSPꯁꯤꯅ 500 kg ꯃꯨꯛ ꯍꯥꯞꯄ ꯑꯗꯨꯒ MOPꯁꯤꯅ 150ꯗꯩꯅ 160 kgꯒ ꯑꯗꯨꯃꯥꯏꯅ ꯄꯔꯤ ꯑꯃꯁꯤꯗ ꯍꯥꯞꯄ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜ ꯇꯦꯁꯀꯤ ꯔꯤꯖꯜꯇꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯦꯟꯒꯠꯄ ꯅꯠꯇ꯭ꯔꯒ ꯍꯟꯊꯕ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯣꯠꯁꯤꯕꯨ ꯊꯥꯔꯒꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯨꯒ ꯂꯣꯛꯄ ꯂꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯐꯖꯅ ꯑꯩꯈꯣꯏꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯀꯃꯔꯁꯤꯌꯦꯜ ꯂꯣꯝꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯔꯦꯖ ꯇꯧꯕ ꯅꯠꯇ꯭ꯔꯤꯉꯩꯒꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯌꯨꯔꯤꯡ ꯇꯧꯕ ꯍꯥꯏꯅ ꯍꯥꯔꯚꯦꯁ ꯇꯧꯕ ꯂꯣꯏꯔꯒ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅꯒ ꯌꯣꯝꯄꯥꯛꯅꯒ ꯁꯣꯛꯄ ꯃꯁꯥ ꯁꯣꯛꯄ ꯑꯂꯨꯗꯨꯅ ꯇꯣꯉꯥꯟꯅꯒ ꯊꯝꯕꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 10ꯗꯩꯅ 14 ꯍꯥꯏꯗꯤ 10 to 15 daysꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯦꯖ ꯔꯨꯝꯗ ꯊꯝꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯝ ꯀꯪꯍꯜꯂꯒ ꯃꯤꯟꯁ ꯅꯨꯡꯁꯥꯗ ꯅꯠꯇꯕꯤꯗ ꯀꯪꯍꯜꯂꯒ ꯎꯔꯨꯝ ꯑꯃꯗ ꯀꯪꯍꯜꯂꯒ ꯊꯝꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯈꯥꯏꯗꯣꯛꯄ ꯃꯇꯝꯗ ꯄꯤꯡꯛ ꯑꯣꯏꯕ ꯃꯆꯨ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏ ꯑꯇꯣꯞ ꯑꯩꯈꯣꯏ ꯑꯄꯨꯝꯕ ꯌꯥꯎꯒꯗꯧꯕ ꯀꯨꯏꯅ ꯁ꯭ꯇꯣꯔꯦꯖ ꯇꯧꯕ ꯌꯥꯕ ꯃꯌꯥꯝꯗꯣ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯝꯄ꯭ꯔꯨꯚ ꯄꯦꯀꯦꯖ ꯑꯣꯐ ꯄ꯭ꯔꯦꯛꯇꯤꯁꯦꯁꯁꯦ ꯁꯤꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯇꯤꯂꯣꯇꯃꯥꯗ ꯍꯥꯏꯖꯒꯦ ꯑꯍꯣꯏ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤ ꯑꯆꯧꯕꯅꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯆꯥꯔ ꯑꯣꯏꯔꯤꯉꯩ ꯄꯤꯛꯂꯤꯉꯩ ꯃꯅꯥꯁꯤꯡ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯖꯕꯗ ꯀꯝꯗꯧꯅ ꯈꯪꯖꯕ ꯉꯝꯖꯒꯗꯒꯦ ꯃꯤꯆꯝ ꯑꯃꯅ ꯈꯪ ꯍꯩꯔꯕ ꯑꯦꯛꯁꯄꯔꯠꯇꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯖꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯇꯤꯂꯣꯇꯃꯥꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗ ꯊꯝꯕꯤꯔꯛꯂꯤ ꯁꯤꯁꯨ ꯑꯆꯧꯕꯅꯤ ꯑꯣꯔ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤꯁꯦ ꯃꯍꯩꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯃꯍꯩ ꯍꯥꯏꯗꯤ ꯐ꯭ꯔꯨꯠꯁꯤꯕꯨ ꯑꯗꯨꯗꯗꯤ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯤꯗ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯀꯟꯐ꯭ꯌꯨꯁ ꯂꯩꯔꯦ ꯀꯣ ꯑꯗꯣ ꯄꯥꯝꯕꯤꯗ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯔꯥꯁꯦ ꯍꯦꯛ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯉꯩꯗꯗꯤ ꯑꯆꯧꯕ ꯃꯈꯜꯒꯤ ꯄꯥꯝꯕꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯗ꯭ꯋꯥꯐ ꯃꯈꯜꯒꯤ ꯄꯥꯝꯕꯤꯅꯤ ꯍꯥꯏꯕꯁꯦ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯐꯥꯎꯗꯗꯤ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯆꯍꯤ ꯑꯃ ꯐꯥꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤ ꯆꯍꯤ ꯑꯃ ꯐꯥꯔꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯍꯩꯅꯧꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯪꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧꯒꯤꯅ ꯁ꯭ꯇꯦꯝꯁꯦ ꯇ꯭ꯔꯪ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯏꯇꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯑꯅꯤꯗꯣ ꯌꯦꯡꯅꯕ ꯀꯥꯟꯗ ꯍꯩꯅꯧ ꯃꯈꯜ ꯆꯔꯥꯗꯣ ꯆꯍꯤ ꯑꯃ ꯐꯥꯔꯕ ꯃꯇꯨꯡꯁꯦ ꯆꯔꯥꯁꯦ ꯃꯈꯜ ꯂꯩꯕꯁꯤꯗꯩꯁꯤꯗ ꯈꯔ ꯑꯃꯅ ꯅꯣꯏꯇꯛ ꯇꯧꯕꯒ ꯌꯥꯎꯕꯤ ꯑꯗꯨꯒ ꯃꯇꯥꯡꯁꯦ ꯇꯦꯟꯅꯒ ꯌꯥꯎꯔꯛꯄꯤ ꯀꯣ ꯑꯗꯩ ꯃꯅꯥꯁꯨ ꯄꯥꯛꯇꯛꯅ ꯇꯧꯔꯒ ꯌꯥꯎꯕꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯊꯦꯡꯅꯕꯁꯤꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯗ꯭ꯋꯥꯐ ꯃꯈꯜꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯈꯜ ꯑꯃꯗꯅ ꯃꯥꯒꯤ ꯇ꯭ꯔꯪꯁꯦ ꯁꯥꯡꯅ ꯋꯥꯡꯅ ꯆꯞꯅ ꯑꯗꯩ ꯃꯅꯥꯁꯤꯁꯨ ꯄꯤꯛꯅ ꯆꯞꯅ ꯑꯣꯏꯔꯒꯅ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯜꯒꯤ ꯇꯥꯏꯞ ꯚꯦꯔꯥꯏꯇꯤ ꯍꯩꯅꯧꯒꯤ ꯑꯗꯨꯝꯕ ꯃꯈꯜꯅꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐ꯭ꯔꯨꯠ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯁꯤꯅ ꯑꯆꯧꯕ ꯃꯈꯜꯒꯤꯅꯤ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨꯗꯤ ꯎꯍꯩꯒꯤꯗ ꯑꯗꯨ ꯄꯥꯜꯂꯛꯀꯅꯤ ꯑꯗꯥ ꯄꯥꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯔꯥꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕ ꯃꯔꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕꯗꯨꯗ ꯚꯦꯔꯥꯏꯇꯤ ꯈꯪꯗ꯭ꯔꯒꯗꯤ ꯑꯗꯨꯃꯗꯤ ꯐ꯭ꯔꯨꯠꯇꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯍꯣꯏ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯕꯤꯔꯛꯂꯤꯕꯅ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡ ꯆꯤꯡꯅꯤꯡꯗꯒꯤ ꯍꯋꯥꯏꯕꯝ ꯏꯕꯣꯆꯧꯕꯅꯤ ꯏꯕꯣꯆꯧꯕꯅ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯈꯔ ꯊꯝꯕꯤꯔꯛꯂꯤ ꯅꯅꯥꯎ ꯄꯥꯊꯣꯛꯆꯒꯦ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝ ꯄꯨꯕꯤꯔꯤꯕꯤ ꯑꯃꯗꯤ ꯑꯦꯛꯁꯄꯔꯠ ꯑꯅꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯖꯒꯦ ꯃꯗꯨꯗꯤ ꯃꯔꯤ ꯆꯠꯄ ꯄꯥꯝꯕꯤ ꯊꯥꯔꯛꯄ ꯑꯗꯨꯗ ꯀꯥꯔꯣꯠ ꯑꯃꯗꯤ ꯑꯋꯥꯊꯕꯤ ꯃꯅꯥ ꯑꯗꯨꯗ ꯈꯨꯏꯕ ꯈꯣꯠꯄ ꯇꯧꯏ ꯃꯁꯤ ꯆꯨꯝꯕ ꯖꯥꯠꯂꯥ ꯀꯥꯡꯆꯦꯠ ꯃꯥꯟꯕ ꯑꯗꯨꯁꯨ ꯇꯥꯕ ꯎꯖꯩ ꯃꯗꯨꯅ ꯀꯔꯝ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯑꯍꯥꯟꯕ ꯋꯥꯐꯝꯗ ꯊꯝꯕꯤꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯆꯧꯕꯒꯤ ꯋꯥꯍꯪꯁꯤ ꯑꯩꯈꯣꯏꯅ ꯏꯟꯇꯔꯀ꯭ꯔꯣꯞꯄꯤꯡ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯊꯕꯤꯒ
ꯃꯔꯤ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯀꯥꯔꯣꯠꯁꯦ ꯒꯣꯠ ꯍꯥꯏꯇꯥꯔꯦ ꯀꯦꯇꯦꯒꯣꯔꯤꯁꯦ ꯁꯤꯒ ꯏꯟꯇꯔꯀ꯭ꯔꯣꯞꯄꯤꯡ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯟꯇꯔꯀ꯭ꯔꯣꯞꯄꯤꯡ ꯇꯧꯕꯁꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯗꯤ ꯑꯋꯥꯊꯕꯤꯁꯨ ꯑꯗꯨꯒ ꯀꯥꯔꯣꯠ ꯑꯩꯈꯣꯏ ꯀꯥꯡꯍꯧ ꯉꯧꯔ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯒꯣꯠꯁꯀꯤ ꯀꯦꯇꯦꯒꯣꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯤ ꯆꯠꯄꯤ ꯍꯧꯖꯤꯛꯀꯤ ꯀꯨꯀꯨꯔ ꯕꯤꯠꯁ ꯍꯥꯏꯅ ꯃꯣꯏ ꯀꯦꯇꯦꯒꯣꯔꯤꯁꯤꯒ ꯏꯟꯇꯔꯀ꯭ꯔꯣꯞꯄꯤꯡ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯆꯧꯕꯅ ꯍꯪꯕꯤꯔꯛꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯟꯇꯔꯀ꯭ꯔꯣꯞꯄꯤꯡ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯇꯅꯕ ꯄꯣꯠꯊꯣꯛ ꯌꯥꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯤꯌꯣꯝ ꯅꯤꯀꯥ ꯆꯨꯝꯅ ꯑꯩꯈꯣꯏꯅ ꯏꯝꯄ꯭ꯔꯨꯞ ꯃꯦꯊꯗ ꯑꯣꯐ ꯄ꯭ꯔꯦꯛꯇꯤꯁꯦꯁ ꯀꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯐꯣꯂꯣ ꯇꯧꯕꯁꯦ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯅ ꯑꯋꯥꯊꯕꯤꯗꯨꯁꯨ ꯍꯥꯟꯅ ꯊꯥꯕꯤꯔꯕ ꯑꯣꯏꯔꯒꯁꯨ ꯀꯣ ꯅꯠꯇ꯭ꯔꯒ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗꯩꯁꯤꯗ ꯑꯋꯥꯊꯕꯤ ꯑꯃꯒ ꯂꯥꯞꯅꯕ ꯑꯗꯒꯤ ꯑꯋꯥꯊꯕꯤ ꯊꯥꯒꯗꯣꯔꯤꯕ ꯄꯤꯠꯀ ꯇꯧꯕꯤꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔꯅꯤ ꯑꯗꯨꯁꯨ ꯑꯋꯥꯊꯕꯤꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯖꯟ ꯑꯃꯈꯛꯇꯗ ꯍꯦꯛꯇ ꯂꯣꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯁꯨ ꯄꯤꯠꯀꯤ ꯁꯥꯏꯖ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯨꯠ 1.5 ꯁꯥꯏꯖꯁꯦ ꯁꯤꯗꯩꯁꯤꯗ ꯄꯤꯠꯀꯤ ꯁꯥꯏꯖꯁꯦ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯇꯔ 1.5ꯗꯅ 2ꯃꯨꯛꯀꯤ ꯑꯔꯥꯎꯕ ꯁ꯭ꯄꯦꯁꯤꯡꯁꯦ ꯁꯨꯃꯥꯏꯒ ꯇꯧꯔꯒ ꯊꯥꯕꯤꯔꯒ ꯑꯩꯈꯣꯏꯅ ꯃꯔꯛꯁꯤꯗꯩꯁꯤꯗ ꯃꯔꯤ ꯆꯠꯄ ꯊꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯔꯤ ꯆꯠꯄꯁꯤꯁꯨ ꯊꯥꯕꯁꯤ ꯄꯣꯠ ꯑꯃ ꯊꯥꯕ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯅ ꯁꯣꯏꯜ ꯇꯦꯁ ꯇꯧꯕ ꯑꯗꯨꯒ ꯁꯣꯏꯜ ꯇꯦꯁ ꯇꯧꯕꯁꯤꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯔꯨꯗ꯭ꯔꯒꯁꯨ ꯆꯍꯤ 2 ꯁꯣꯏꯜ ꯇꯦꯁ ꯇꯧꯕꯒꯤ ꯃꯥꯒꯤ ꯁꯣꯏꯜ ꯍꯦꯜꯊ ꯀꯥꯔꯗꯀꯤ ꯔꯤꯖꯜꯠꯁꯤꯅ ꯆꯍꯤ 2 ꯐꯥꯎꯗꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯔꯤ ꯆꯠꯄ ꯀꯥꯔꯣꯠꯀꯤ ꯙꯔꯥ ꯑꯣꯔ ꯀꯥꯔꯣꯠꯁꯤꯁꯨ ꯑꯩꯈꯣꯏꯅ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯌꯔꯗ ꯃꯦꯅ꯭ꯌꯨꯔ ꯑꯣꯔ ꯌꯨꯔꯤꯌꯥꯅꯆꯤꯡꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯑꯩꯅ ꯄꯔꯤꯗ ꯄꯤꯖꯔꯕ ꯗꯣꯁ ꯁꯤꯗꯩꯁꯤꯗ ꯌꯨꯔꯤꯌꯥ ꯑꯣꯏꯔꯒꯅ ꯀꯦꯖꯤ 220 ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ SSP ꯑꯣꯏꯔꯒꯅ 100 ꯀꯣ 110 ꯑꯣꯔ MOP ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ 83 kg ꯃꯨꯛꯁꯦ ꯑꯩꯈꯣꯏꯒꯤ 34 kg ꯃꯨꯛꯁꯦ ꯄꯔꯤ ꯑꯃꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯁꯤꯅ ꯄꯥꯝꯕꯤꯁꯤꯡꯁꯤꯒꯤ ꯑꯃꯒ ꯊꯥꯃꯤꯟꯅꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯣꯛꯇꯅꯕ ꯁꯤꯒꯨꯝꯕ ꯍꯥꯔꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯤꯍꯧꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯌꯨꯔꯤꯌꯥꯁꯤꯁꯨ ꯍꯥꯞꯄꯒꯤ ꯇꯥꯡꯀꯛꯁꯦ ꯑꯩꯈꯣꯏꯅ 3ꯂꯛ ꯊꯣꯛꯅꯒ ꯅꯠꯇ꯭ꯔꯒ 2ꯔꯛ ꯊꯣꯛꯅ ꯑꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯕꯁꯦ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯊꯕꯤꯁꯤꯁꯨ ꯄꯥꯝꯕꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯦꯖꯤꯁꯦ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯍꯦꯛ ꯑꯍꯥꯟꯕ ꯍꯧꯕꯗ ꯀꯦꯖꯤ ꯑꯃ ꯍꯥꯞꯄꯤꯕꯤ ꯑꯗꯨꯒ ꯁꯨꯝ ꯈꯔ ꯍꯦꯟꯀꯠꯂꯛꯄꯤ ꯂꯩꯗꯅꯀꯣ ꯑꯗꯒꯤ FYM ꯍꯥꯏꯇꯥꯔꯦ ꯌꯨꯔꯤꯌꯥ nate aina FYM farm yard minerals ado urea sina pambi amada gram pawa amagi changmu ko adagi SSP sina kg makhai muki chang ko sahi ama sidaista ado MOP sina siju pawa muki chang daga happy base khoi papaya haibadi awathabi su darkar oyeba ko aduna simaina niyom nika chumna thabiba ama darkar oi spacing jima phajana maintain tawraga aduga muksumu hujiki tin kang haina ama khoigi kangchet mamba ama chu ui kaina ga haibiri do ado khoigi beetles ki category sidaista khoigi beneficial oiba haibadi khoigi kangchet manbagi or beetles ki category sida beneficial oiba khoigi tin chu yauri ba ado khudamoina haibda ladybird beetle ka kairaga khoigi sandrembi chaichra gumba moidudi tin macha tinkup macha je chathokpa ngameba ade musum harmful oiba musum hujiki red pumpkin beetle kainaga adumbaga su musu thengnaba adumba sina mo mana guma chathokpa lei guma chathokpa mahi chathokpa na chingba aduna sugumba hujiki mana kangsalakpa sugumba mayam se thoktanabagi damakta khoigi pambi gi machinjak niyom chumna hapiba aduga tin kang pairakpa or tongba matamda phajana ma se karamba kanaba tinla natraga kanadabara haibana chingba sima khoina khangdoaga kanadaba oragana ma do he hatokpiba amdi darkar oiba aduga musu khoina mulching tawba haina haibadi inil se lengdana pharaga thamnabai damakta pambi gi makhongdo mulching tawhomde sisu yamna darkar ni aduga awathabi ka khoigi mari chatpa kangbu karor ka thaminna basidaista khoigi awathabi gi mana akangba makha thangba sarukda mana akangba yala kenbadi nataba leidana ko aduma sisu khoina lokthokpiba haibadi adude madumaina akangba guma leihandaba kholandaba tinkang ilaknabagi adumba machak oiba potto aduna adu lokthokpiba haibadi kakthatpiraga langsikpigiba haibadi luna nana thambiba haibasisu ama darkar ni haijariba aduga hairiba khoi mana kangjanba jisu khoigi potassium gumba watpa de magnesium gumba watpa jisu asugumba sisu adum thoeko mana kangjanba se aduga khoigi ising maising chaiba sima darkar ni aduna mulching duma tawraga khoina hapta gi oigera 10 days pu oigera inil gi phibam yenga ising sima khoina adum chaibi basima darkar oire aduga ising chaiba matam jisu akhoi hujik
ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯏꯟꯇꯔꯀ꯭ꯔꯣꯞꯄꯤꯡꯁꯤꯡꯗ ꯄꯨꯟꯅ ꯏꯁꯤꯡ ꯊꯥꯖꯟꯕ ꯍꯥꯏꯕ ꯑꯃꯁꯨ ꯇꯧꯋꯦꯗꯅ ꯑꯗꯨ ꯄꯨꯟꯅ ꯊꯥꯖꯟꯕ ꯅꯠꯇꯕ ꯑꯋꯥꯊꯕꯤꯒꯤꯅ ꯇꯣꯉꯥꯟꯅ ꯑꯃ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡꯁꯦ ꯄꯤꯕꯤꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯀꯥꯔꯣꯠꯀꯨꯝꯕ ꯊꯥꯕꯗ ꯑꯗꯨꯒꯤ ꯇꯣꯉꯥꯟꯅ ꯑꯃ ꯄꯤꯕꯤꯕ ꯑꯗꯨꯃꯥꯏꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯒꯗꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯅ ꯊꯣꯛꯑꯣꯏ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯕꯣꯆꯧꯕꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗꯅ ꯇꯔꯕꯨꯖ ꯑꯁꯤ ꯀꯥꯂꯦꯟ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯊꯨꯝꯗꯕ ꯍꯦꯛ ꯌꯥꯎꯏ ꯃꯁꯤꯅ ꯀꯔꯤ ꯑꯣꯏꯕꯒꯤ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯏꯁꯤꯡꯒꯤ ꯃꯅꯤꯜꯒꯤꯁꯨ ꯈꯔꯁꯨ ꯇꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗ ꯊꯝꯕꯤꯔꯛꯂꯤ ꯇꯔꯕꯨꯖꯁꯦ ꯊꯥꯕ ꯃꯇꯝꯗ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯏꯝꯄ꯭ꯔꯨꯚ ꯄꯦꯀꯦꯖ ꯑꯣꯐ ꯄ꯭ꯔꯦꯛꯇꯤꯁꯦꯁꯁꯦ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨ ꯑꯗꯨꯃꯥꯏꯅ ꯇꯔꯕꯨꯖꯇꯁꯨ ꯑꯁꯤ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯇꯔꯕꯨꯖꯁꯦ ꯊꯥꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯌꯔꯗ ꯃꯦꯅ꯭ꯌꯨꯔ ꯍꯥꯏꯕꯗꯤ ꯁꯟꯊꯤ ꯁꯟꯌꯨꯡꯗꯒꯤ ꯑꯣꯟꯕ ꯍꯥꯔ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯝꯄꯣꯁꯀꯤ ꯁꯔꯨꯛꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯆꯥꯡꯆꯠꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯔꯤꯗ ꯀꯦꯖꯤ 100,000 ꯍꯥꯞꯄꯤꯕꯁꯦ ꯉꯝꯃꯒꯗꯤ ꯁꯤꯁꯤꯃ ꯑꯗꯨꯝ ꯍꯥꯞꯄꯤꯕꯁꯦ ꯗꯔꯀꯥꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯔꯤꯌꯥ SSP MOP ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯩꯅ ꯁꯣꯏꯜ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ ꯇꯧꯗ꯭ꯔꯒꯅ ꯔꯤꯀꯃꯦꯟꯗꯦꯠ ꯗꯣꯁ ꯑꯃ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯗꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯔꯕꯨꯖꯀꯤꯗꯃꯛꯇꯁꯨ ꯌꯨꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯄꯔꯤꯗ ꯀꯦꯖꯤ 155 ꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯒ SSP ꯁꯤꯅ ꯑꯩꯈꯣꯏꯒꯤ 255 ꯃꯨꯛꯁꯦ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ MOP ꯁꯤꯅ ꯀꯦꯖꯤ 100 ꯃꯨꯛꯁꯦ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯒꯤ ꯇꯦꯁꯀꯤ ꯔꯤꯖꯜꯇꯨꯒꯤ ꯃꯈꯥꯕꯨꯗꯤ ꯄꯣꯟꯕꯕꯨꯗꯤ ꯑꯣꯏꯗꯣꯏꯕ ꯑꯗꯨꯁꯨ ꯔꯤꯀꯃꯦꯟꯗꯦꯠ ꯗꯣꯁ ꯑꯃ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯝ ꯍꯥꯞꯄꯁꯦ ꯑꯗꯨꯝ ꯁꯤ ꯍꯥꯞꯄꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕꯗꯨ ꯂꯩꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯔꯛꯄ ꯀꯥꯟꯁꯤꯗ ꯃꯥꯁꯤ ꯑꯩꯈꯣꯏꯅ ꯊꯥꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯗꯩꯅ 15 ꯃꯨꯛ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥ 2-3 ꯄꯥꯜꯂꯛꯄ 4ꯒꯗꯤ ꯆꯠꯇ꯭ꯔꯤꯕ ꯃꯀꯣꯏꯒꯁꯨ ꯆꯣꯝꯗ꯭ꯔꯤꯉꯩꯕ ꯑꯗꯨꯝꯕ ꯇꯥꯡꯀꯛꯇꯨꯗ ꯏꯊ꯭ꯔꯦꯜ ꯍꯥꯏꯅ ꯃꯥꯁꯤ 2.5 ml ꯏꯁꯤꯡ ꯂꯤꯇꯔ 10ꯗ ꯌꯥꯜꯂꯒ ꯑꯩꯈꯣꯏꯅ ꯀꯥꯞꯊꯣꯛꯄꯤꯕꯁꯨ ꯑꯩꯈꯣꯏꯅ ꯇꯔꯕꯨꯖꯀꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯊꯨꯝꯕ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯍꯣꯏ ꯚꯦꯔꯥꯏꯇꯤꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯤꯀꯣ ꯑꯗꯣ ꯚꯦꯔꯥꯏꯇꯤꯁꯤ ꯑꯇꯣꯞꯄ ꯃꯐꯝꯗꯅ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯚꯦꯔꯥꯏꯇꯤꯁꯤ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯊꯨꯝꯃꯤ ꯍꯥꯏꯕꯒꯨꯝꯕ ꯚꯦꯔꯥꯏꯇꯤ ꯆꯞ ꯃꯥꯟꯅꯕꯗ ꯃꯐꯝ ꯈꯦꯠꯅꯕꯩꯅꯤ ꯍꯥꯏꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯊꯨꯝꯗꯕꯁꯨ ꯌꯥꯎꯏ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯣꯏꯕ ꯌꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯤꯅ ꯃꯥꯁꯤ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯍꯥꯔꯚꯦꯁꯇꯤꯡ ꯍꯥꯏꯕꯗꯤ ꯂꯣꯛꯀꯗꯧꯕ ꯃꯇꯝꯁꯤꯗ ꯏꯁꯤꯡ ꯑꯗꯨꯝ ꯂꯦꯞꯇꯅꯒ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯆꯥꯏꯁꯟꯕ ꯑꯗꯨꯒꯨꯝꯕꯅꯁꯨ ꯑꯗꯨꯝ ꯑꯣꯏꯍꯟꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯣꯛꯑꯒꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯕꯗꯤ ꯍꯥꯔꯚꯦꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠ 8ꯗꯩꯅ 10 days ꯃꯨꯛꯁꯦ ꯍꯥꯏꯕꯗꯤ 7 to 10 days ꯃꯨꯛꯁꯦ ꯑꯩꯈꯣꯏꯁꯦ ꯏꯁꯤꯡꯁꯦ ꯆꯥꯏꯕꯤꯔꯔꯣꯏꯕ ꯃꯥꯁꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯌꯨꯔꯤꯌꯥ SSP MOP ꯁꯤ ꯆꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯕꯦꯁꯦꯜ ꯇꯣꯞ ꯑꯗꯒꯤ ꯇꯣꯞ ꯗ꯭ꯔꯦꯁꯤꯡ ꯕꯦꯁꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯣꯞ ꯗ꯭ꯔꯦꯁꯤꯡ ꯍꯥꯏꯕꯗꯤ ꯊꯥꯗ꯭ꯔꯤꯉꯩꯗꯁꯨ ꯊꯥꯔꯕ ꯃꯇꯨꯡꯗꯁꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯌꯨꯔꯤꯌꯥꯁꯦ ꯑꯅꯝꯕꯅ ꯄꯥꯝꯕꯤꯗ ꯑꯅꯝꯕꯅ 마ꯏꯒꯤ ꯗ꯭ꯌꯨꯔꯦꯁꯟꯗꯣ ꯌꯦꯡꯉꯒ 3ꯂꯛ ꯅꯠꯇ꯭ꯔꯒ 4ꯔꯛ ꯈꯥꯏꯗꯣꯛꯑꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯦꯗꯚꯥꯏꯁ ꯇꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔꯃꯦꯂꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯌꯨꯔꯤꯌꯥꯁꯦ 2ꯗꯪ ꯈꯥꯏꯗꯣꯛꯑꯒꯀꯣ ꯑꯩꯈꯣꯏꯅ ꯆꯥꯏꯈꯤꯕꯁꯦ ꯉꯁꯥꯏ ꯑꯩꯅ ꯄꯤꯖꯈꯤꯕ ꯗꯣꯁꯁꯤ ꯌꯨꯔꯤꯌꯥꯁꯤ ꯁꯔꯨꯛ ꯄꯤꯈꯤꯕ ꯑꯩꯈꯣই 175 kg ꯑꯗꯨꯒꯤ ꯗꯣꯁꯁꯤ ꯇꯪꯈꯥꯏ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯞꯇꯣꯛꯈ꯭ꯔꯒ ꯇꯪꯈꯥꯏ ꯑꯃꯁꯤꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯃꯈꯣꯡꯒ ꯁꯣꯡꯒꯠꯄꯗꯣ ꯑꯗꯨꯗ ꯍꯥꯞꯄꯤꯕ ꯑꯩꯈꯣꯏ SSP ꯒꯥꯏꯁꯤꯗꯤ ꯍꯥꯟꯅ ꯊꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯍꯥꯟꯅ ꯍꯥꯞꯄꯁꯤ ꯗꯔꯀꯥꯔꯅꯤꯀꯣ ꯑꯗꯣ MOP ꯍꯥꯏꯕ ꯑꯃꯁꯤꯃ ꯑꯩꯈꯣꯏꯅ ꯋꯥꯇꯔꯃꯦꯂꯟꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯁꯦ ꯄꯥꯜꯂꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯆꯥꯎꯈꯠꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯁꯥꯏꯁꯤꯗ MOP ꯁꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯍꯥꯞꯄꯁꯦ ꯑꯗꯨꯅ ꯁꯤꯁꯤꯃ ꯇꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯐ꯭ꯔꯨꯠꯀꯤ ꯗꯤꯕꯦꯂꯞꯃꯦꯟ ꯁ꯭ꯇꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯍꯥꯞꯄꯒꯗꯤ ꯑꯩꯈꯣꯏꯅ ꯊꯨꯝꯍꯟꯕꯗ ꯃꯇꯦꯡ ꯑꯃꯁꯨ ꯄꯤꯗꯣꯔꯤꯕ ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯏꯁꯤꯡ ꯆꯥꯏꯁꯟꯗꯕ ꯑꯗꯨꯒ ꯅꯥꯏꯇ꯭ꯔꯣꯖꯦꯟꯒꯤ ꯍꯥꯏꯕꯗꯤ ꯌꯨꯔꯤꯌꯥꯒꯤ ꯆꯥꯡꯁꯦ ꯀꯥ ꯍꯦꯟꯅ ꯍꯥꯞꯆꯟꯗꯕ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯇꯥꯁꯤꯌꯝ ꯗꯤꯐꯤꯁꯤꯌꯦꯟꯁꯤ ꯀꯣ ꯁꯤꯁꯦ ꯂꯩꯍꯟꯗꯕ ꯁꯤꯁꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯨꯝꯕꯁꯦ ꯑꯩꯈꯣꯏꯅ MOPꯒꯤ ꯍꯥꯞꯄꯒꯤ ꯃꯥꯒꯤ ꯇꯥꯏꯃꯤꯡꯗꯨꯃ ꯆꯞ ꯆꯥꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯕꯗꯨ ꯐꯣꯂꯣ ꯇꯧꯔꯒꯗꯤ ꯃꯥꯒꯤ ꯊꯨꯝꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯏꯕꯣꯆꯧꯕꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪ ꯅꯅꯥꯎ ꯄꯥꯊꯣꯛꯆꯒꯦ ꯃꯔꯤ ꯆꯠꯄ ꯄꯥꯝꯕꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯈꯣꯏ ꯊꯝꯕꯒꯤ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄꯔꯠꯅ ꯇꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪꯗ ꯊꯝꯕꯤꯔꯛꯂꯤ ꯑꯩꯈꯣꯏ ꯃꯔꯤ ꯆꯠꯄ ꯀꯥꯡꯕꯨꯁꯤꯗ ꯈꯣꯏ ꯊꯝꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯣꯠ ꯑꯃ ꯊꯥꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄꯣꯠꯊꯣꯛꯇꯅꯦ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯠꯊꯣꯛꯁꯦ ꯇꯥꯔꯒꯦꯠꯁꯦ ꯌꯥꯝꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯔꯤ ꯆꯠꯄ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔꯃꯦꯂꯟ ꯊꯕꯤ ꯃꯣꯏꯅ ꯆꯤꯡꯕꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯗꯔꯀꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏ ꯎꯄꯨ ꯊꯝꯕꯤꯕꯁꯦ ꯄꯣꯂꯤꯅꯦꯁꯟꯗ ꯃꯇꯦꯡ ꯍꯦꯟꯅ ꯄꯥꯡꯍꯟꯅꯕꯒꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ
ꯍꯥꯏꯔꯤꯕ ꯈꯣꯏ ꯎꯄꯨ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯌꯥꯝꯕ ꯃꯔꯤ ꯆꯠꯄꯗꯁꯨ ꯍꯪꯕꯤꯔꯛꯑꯦ ꯃꯔꯤ ꯆꯠꯄꯗ ꯅꯠꯇꯅ ꯑꯇꯣꯞꯄꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯝꯕꯁꯤ ꯗꯔꯀꯥꯔꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯃꯔꯤ ꯆꯠꯄ ꯊꯕꯤ ꯋꯥꯇꯔꯃꯦꯂꯟ ꯒꯨꯝꯕꯁꯤꯗꯩꯁꯤꯗ ꯊꯝꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯦ ꯍꯦꯟꯅ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯄꯣꯠꯊꯣꯛ ꯑꯗꯒꯤ ꯄꯣꯠꯊꯣꯛꯇꯁꯨ ꯌꯥꯝꯍꯟꯕ ꯉꯝꯕ ꯑꯗꯨꯒ ꯏꯚꯟ ꯑꯩꯈꯣꯏ 20 to 40% ꯃꯨꯛꯁꯦ ꯄꯣꯠꯊꯣꯛꯀꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯍꯟꯕ ꯉꯝꯃꯦꯕ ꯑꯩꯈꯣꯏꯅ ꯈꯣꯏ ꯎꯄꯨ ꯊꯝꯃꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯒꯤ ꯑꯔꯣꯏꯕꯗ ꯊꯝꯖꯕ ꯈꯨꯟꯖꯥꯁꯤꯡꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯊꯧꯔꯝꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯈꯤꯕ ꯀ꯭ꯔꯤꯁꯤ ꯕꯤꯒ꯭ꯌꯥꯟ ꯀꯦꯟꯗ꯭ꯔ ꯕꯤꯁꯅꯨꯄꯨꯔꯗ ꯁꯕꯖꯦꯛ ꯃꯦꯇꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯍꯣꯔꯇꯤꯀꯜꯆꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯗꯣꯛꯇꯔ ꯄꯥꯡꯒꯩꯖꯝ ꯕꯤꯖꯌꯥ ꯗꯦꯕꯤꯕꯨ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ